adagi koi Padma Bhushan aduga Padma Vibhushan si koi am chawba lemjaninga eba dumani koi Republic Day mamang 26 January mamang da loina makoi pitok tana masi pi bane aduna handak kisida case sama thena ki badagi Supreme Court ta ki rai ni aduna si magi award on pi bani mabu recognize adu magi hekta mingi mamang da hapa yade haiba wafum si mayam se dum khangna daba haigdra adu ngasi ngasi mag seda pausis yautuna Supreme Court mana rai ma tare aduna noisi sigi mangda pirba mingthol sinu bikai khuna bani ara masi mingi mamang amadi tungda sina ba yade haibagi wafum ma lai se si achouba khoi mikap thokpa masu oina khali aduna adum ayambadani India ge form singda koi maming se irani Padma Shri award day adu mayam se loi sidam de dubu Supreme Court ne pire ba mamang gi case amasu reference toraga period na sugum mayam khoi ge title bi matamda mang hapa tung hapa su form makak ado high court apex body ma oi ba khoi gi high court na ga su form thamak pa se taw sai di kari form thamini as yang semua wafam legit Handa project ke nona Supreme Court na mana hybrid bu wafam se masih tangai pada bedagi atum hair pane ne khali yang na sematam sare haibatai achumane akhoi ki kenozda India da semaina sigumba yang na akhoi ki national keno kari haini award haidra national akhoi title adaki makhoi da honor to bagi bibi ba mingthol singse masmaina akhoi Padma Shri Padma Bhushan adaki Padma Ratna adagi layuba suma mayam se kenoda akhoi mingi mamang da he hapa se masi atai tai state sing se adama thengna damna te haitara yam tawne yamna hainai aduna sigi wafam si sengna harbadi jet ai samak media da lerklip se koire akhoi pauche dagi print gi amsung electronic dagi aduna aina na hawai leiba mahum khudemukta ai se aina so ai adum hai ai staff sing se adum hai duna lakne sigi title sing se mi maming mamang da hapa se masi chumde masi hapoi tamni akhoi na hapki har de tangai phadati tungda akhoi maming adum hapa yai Padma Shri awardee haina singba na Padma Shri Padma Ratna ade Padma Bhushan khara adum hapa su yai na admaina akhoi adum adman tawr laksabani haitare aduga masi asengmane akhoi ki kanoda hapoi tabane aduga asi kada sunatri project title si mingi mamangda hapna ba title singse yamna leire haitare PhD degree phangba miyoi singsu adumangai makhoi ki mingi mamangda DR na tappaga iribase masisu ibam thokteba masisu chumdeba DR haidu sumnagi doctor haidu neba doctor is akhoi mi lying na ba akhoi sa lying na ba veterinary doctor lere adagi akhoi ki mio bi doctor lere sigma mayam se makhoi mamang khakta sig DR se hapa yai adu na ba atoba PhD degree holders sing di makhoi na phangi badi moi doctorate of philosophy haibne ba doctorate of philosophy se DR na hairaga mi mamang da thamba se masi sumda baneba aduna akhoi side ti akhoi sai khakta sunate ate India ki mafam ayam da tawe ada masi aina khanjabda Europe lomda aduga US lomda adigi asomna kan da ti ta uti na khalo like the kari magazine da newspaper sing da media da akhoi na moi ki maming thar ko matam da PhD ni makhoi si akhoi khangi scientist mayam lay kari kara mayam lay adigi professor mayam lay makhoi ki maming ki mamang da kisu ngasagi DR se hap ka chu thengna debo adu masi makhoi ki manungda mingdu ki matungda PhD haiba khotpa kariguma adum akhoi adum ga di ui yeba adu akhoi site di kamain taw na re India da di maru ina India da su adum ai Manipur siang na akhoi haiba mayam si mamang si adum thammi adu asin na ba jet kano da hojik si akhoi ki mana atoba ton mana phang si lere abai honorary doctorate piba haina yam akan ba mong da kano si yam kan na to khanar pam si lai ada masisu siang na harapti mingi mamang da maina tapli ba kholi ba se onani doctor ke pir pada masi tawkhom thok tapra haina aikhoi di ai di khalli ado asimoi wa khamslai adana ngasagi title ngasagi honor akhoi gi yamna ikai khuna ningai oiraba government of India na awama thaki ikai khuna ba utuna pirakpa asimba title singse akhoi kenota mingi mamang da sinaba chumde haina Supreme Court tari ba hamsi judgment se masi pirak libat directive si achum mani na ai hajan nge je aduna ai sai da leiba media sing na su maruina akhoi media abasung se thauram sinba haitare any kind of public function ma sinba adagi karungba event ma sinba mioi kambu organizer sing na su
adumba award phanglaba adumaina title phanglaba honor to bikraba miyo singdu makhoi chief guest oinabo oiro preside to binabo oiro natraga guest of honor oinabo oiro makhoi gi maming se baton da akhoi pakche akeno da invitation da irakpa matam da magi maming mamang da adumaina thammoi da bane hapoi da bane padma shri adu adagi padma ratna adu padma bhushan adu haibna sing masing se masi ibiroi da bane aduna makhoi gi kano khoi tangai phadana ma hojik man haidri supreme court ki ma directive to haidri mingi mangda natka tungda ibu yaro haibane natra adu wargati akhoi side sa akhoi ningthis na adum loina follow tong na ba adum mathu tare na ai adum man hajaningi adu maruina hairiba music si yam toina yawba adu thoram thi pau piriba media singsu media house singsu print orasu electronic orasu admaina akhoi ji khara section minaraga admain tawna akhoi mingdugi mamangda hairiba singsi title do thambase masi lokhok pinanaba makha tana tawdana ba ai admaina ai sum ningsing janingi hai jatai okay yam